Republic Day 2021 bu boycott tawi CORCOM kumja lising amaga samapan yangkhai dagi haukiba humdrani thoi suba January 16 India gi Republic Day na lakpa sida mikha ponduna leiriba Manipur haibadi kanglei pak miyamda amukke hena wakhal khantana bagi machak oiri India manungda matam sangthana aikhoina mikha ponduna leiba tarabadi aikhoi nongma natraga nongbadi leima isidagi soidana mutkhirgani haibasi India gi constitution gi mawong asina takli haina aina thingkhrabalu CORCOM gi media coordinator M Sakhena khuyek piduna thadorok paserol amana phongdorokli Serola duna makha taraduna hai India ki constitution ki article ahum gi matungina leibak sigi state natraga union territory amagi ngamkhai hongdok hongjin tauba ngamnabagi hak adu India ki government ta leiba maramna Manipur asi masya tana thugai khiba yabagi akibada leiri leibak sida leiriba apikba phurup kayabu chaukhatnaba amadi ngak senabani haiduna makhal makha kyagi akhanaba hak special status piri samna hairabada schedule tribe schedule caste ILP Taruk Suba Sedul na singba makhal makha kayagi ngakpi senbinabagi pambai kayani haiduna constitution asidi yauri adubu India gi constitution asi parliament na semdok semjin tawba yabagi hak tu leibanina tungda lakadaba government amana makhoi gi kanaba khudong chabagi matungina semdok ningba mawongda semdokhiba yai Democracy oibanina mising yamba mayang singi mihut hena kaba parlamenta masing yamdaba phurup singi mihut singi kholau namsilaga makoina pamba hindi lon ngangba apunba mayang leibak India oirakna basin bahaibasi India gi lusingba singi pandamni hairi atop pawmana lengak ta corruption tawre haiba wafam tare madu tawdana ba honasi chief minister ngasi January 18 Manipur ni India ki state ama oikiba numit yangkhairak suba state hudde gi thoram Manipur lengak ni sinduna ngasi ayuk ahanba Manipur Rifles ki parade ground da Manipur ki chief minister N Biren lusingduna pangthokre thoram adu da tongan ba Manipur police ki contingent nipan na pangthokpa mass pass ki contingent sing chief minister N Biren na yengsin khibaga loinana mass pass ki general salute pi duna ikai khumna ki Thorum the chief minister na haikibada leibak asida corruption tawre haibagi wafam ninphung ngangna batare masi tawdana ba khoi pumnamakna honaminasi haiki loinana Kabul da sikiba major jotin gi imung manungda ex gracia oina lupa lakh manga su khusinaki chief minister na makhata na haikibada state asina honariba sibu ubiduna niti ayok na state asibu ahum suba position da pibirakba haibasi yamna nungaiba pauni aduga masi government asina amadi lamdam masigi miyamna honabadagini Award asina mamang da phangkhiba award sing adu piriba sing aduna thamoi sengna pibani haibadu taklabani makhatana covid ki matang da haikibada vaccine anirak suba phase ki hidak thunglare ministry na piba instruction gi matungina makhata ba vaccination su chathragani aduga yangkhai suba state hood day na lakpa gi iroinana Manipur da leriba kanglup masen amaga nungsi chana na leiminarasi haina su phongdorki ngasigi thauramadu da deputy CM Y Joy Kumar cabinet minister sing MLA sing amadi civil amadi police ki makok thongba officer sing su saruk yakhi atop pawmana prime minister yauna state sing chief minister sing covid vaccine ani suba phase da kaplaba yai source leibak sinba thungna January 13 tagi chathariba mass vaccination program gi ani suba phase gi oina India ki prime minister Narendra Modi yauna state sing chief minister sing vaccine asi kapthoknaba yai haina pawgi source mana hairi PAO-CHE source asigi matungina vaccination drive asigi ani suba phase asi hojik kapliba ahan batangka ki vaccination asi loiba matung sahi asigi March tha natraga April tha sida kapkadabani hairi Prime Minister Narendra Modi na leiba asigi MIYAMDA vaccine asigi matangda aranba paw sandokpa thajabidanaba hairaduna ahanba dose kapkhrabasingna ani suba dose soidana kapthokpiu haina appeal tawki Panba yabadi thasigi taratarukagi haukiba mass vaccination program adu ngarang January 10 phawbada mioi lakh tare ka lising marphutaruk henbada vaccination asi kapthokre hairi atop pawmana Bharat na ngasidagi Nepal amadi Bangladesh ta ngasidagi vaccine thatokpa haukre Leibak asigi yamna sauthok seningai oina ngarang dagi Bhutan Maldives ta COVID-19 gi vaccine thaba haukraba matung asidagi leibak sina sajaba COVID-19 gi vaccine Nepal amadi Bangladesh ta thadokpa haukre Serum Institute of India ki Covishield vaccine yauba consignment adu Mumbai gi Chhatrapati Shivaji Maharaj International Airport gi Kathmandu gi damak ngasi ayuk pung 3:90 da amadi Dhaka gi damak pung 9 da thadoki Panba yabadi India na yumlonari baleibak singda vaccine asi ihan hana phanganba yaba policy gi makhada ngarang dagi Bhutan Maldives Bangladesh Nepal Myanmar amasung Seychelles ta vaccine thadokna ba sem sakhrabani
Leibak asidagi piba khudol oina Serum Institute of India na saba COVID-19 gi vaccine asibu phangba Bhutan ahanba leibak ngarang oikhre. Vaccine asi phangba Bhutan gi Prime Minister Dr. Lote Tisring na khwaidagi thajaba marup amadagi lurba tanja asida pirakpa khudol ni haina leibak asibu thagatpa phongdorkhibani. Amaromda leibak asigi ahanba oina ngasi phawbada miyoi lakh nipan ga lising humpuda vaccine kapkhre. Union Health Ministry gi matungina hokhiba pung kunmari da lakh amaga lising kunthama toiga chatruk ni phumapanda vaccine kapki. Masigi manungda Karnataka na khwaidagi hena vaccine kapa state oi. Andhra Pradesh amadi Telangana na matung inari. Atopa paumana ima kaithel phamba hounabagi matam lautho. Malem pumbagi wathok oiriba COVID-19 laina laisatna leibak sida piriba saitheng sing tapna lakshin bangam lakhibaga loinana laisat asi ekhoi state Manipur da su lakshin bangam bagi phibam da leire. Laina laisat asi lakshin bangam bagi phibam da leikhibadagi lengaki cabinet mi pham pangthoktuna matam sangna thingjintuna lakhiba school college sing hangna bagi matam lauthokre. COVID-19 state asida sandorkhibadagi lengakna mamang sahi gi March tarani thoidagi school college sing thingjintuna ngasi phawba leirakhibani. Adubu laina asi sandokpa siba amadi nabagi chang hantharakhibadagi January 23 school college sing mahusagumna social distancing ngakna offline da class hounaba phirep lawrakhibani. Lengakna mahiro singi class hounaba phirep lawriba sigumna Khwairamband ima keithel ahum yauna temporary market na singbasu mahusagum mathau pangthok hanaba lengakna mieng changba chummi. Ima keithel sing matam sang na mathau tawhandana thamlakhiba sina maram oiraga keithel phamlaga hingnabagi lanthengna riba ima sing hingnaba honabada kham thengna awaba mayoknare. Kaithel phamba lepkhibadagi hingbada waraba potpham phambi ima singna makhoibu mahusagumna social distancing ngakna potpham phamba yahanbiu haibagi wakat leiriba sigi matangda lengakna lumna lowbaga loinana kaithel phamba honna bakanglot ama semba chumi. State asida hokhiba pung kunmari gi manungda COVID-19 positive oiba mi gi masing nupa tarani thoi amasung nupi taret punna mioi 18 khakta oiki siba amata yaukhide. Naba phabadagi mioi 10 discharge tauki apunba positive case lising kunipan ga samapan taramapan gi manungda recovery rate na lising kunipan ga sohum sungna nipan oibadagi active case sani ga nifu mari khakta oiduna recovery rate chada maudratere dasmik nipan da leire. COVID-19 phabagi changchada maudratere dasmik nipan yaurakhiba si singthaningai oiba phibamni. COVID-19 phabagi chang kham thengna wangkhalakhiba si phawba ima kaithel ahum mahusagumna kaithel phamba honna balengak na ngasi phawba thausil puthokta haibasi laibak thibani. Kaithel phamandaba sina state asigi senmit londa sauna akaiba pibata natana kaithel phamlaga hingjariba ima imbel singda natana makhoigi macha masu sing pija pithakpa amadi mahim masing tamhanna bahonabada chauna awaba mayoknariba sigi yenglaga kaithel phamba honaba thausil ama puthokpa mathau tai. State asida pandemic oina sandorkhiba COVID-19 laina laisat ngasidi laksinba ngamlakhiba asi lengak amadi miyamna akanba mongda checksin thorang lokhatpadagini. Lengakna COVID-19 dagi ngakthoknaba piba chana kanglon sing social distancing face mask sinaba amadi khut sa sengna hamdokpa chamthokpa yarima khai miyam pundaba maram chadana mapal thoktaba hairiba sing asi miyamna ngakna satpadagi laina laisat asi laksinba ngambagi thakta leirakhibani. Loinana front line da leiriba doctor nurse paramedical staff sing police personnel sing amadi CSO singna COVID-19 gi mayokta lawriba thodang singna hujikti laisat asi maithiba piba ngambagi phibam da leire. Pumnamak asigi mathakta Khwairamband keithel ima keithel ahum amadi temporary market ki ima imbel singna COVID-19 dagi ngakthoknaba makhoi masana matam kaktana keithel phamba leplagani haina lakthokssaduna keithel phamba lepkhiba adumangna laina asi control tawna bahonabada lawriba thodang aduda miyam amadi lengakna awangba thakta ikai khumnaba utbifam thoi. Khwairamband keithel manungda lukmai panduna keithel phambi ima imbel singna thamapan henna lalol itik lepkhiba aduda hingba ngamdabagi phibamda leirakhiba si hojikti laina laisat asi laksinbagi thakta leirabanina makhoi keithel phamba honbiro haina simbal kanglakliba sigi matangda lengakna lumna lowbaga loinana keithel phamba honaba thorang lokhatpa chummi. Atoppa pawmana corruption haibasi IRB gi thabak lowba lengaki oja lowbugi oire Sunil State Chief Information Commissioner Oinam Sunil na haikre corruption haibase ekhoi khunai sida yamna laina IRB gi thabak lowba lengaki oja lowbugi oire. Ai paisa asi pikre haibasi ikaiba amata yaudana yamna open oiba chanabi ama oirakli. Wafam asi Manipur Information Commission na sinduna wangkhai puja lampakta pangthokpa nongmagi oiba awareness program on RTI Act 2005 ki thoramda mahang phongdokhibani. Mahang na makha taraduna asigumba wafam asi thingnabagi damakta RTI siznabana thingba ngamgani. Samaj amada ahongba ma purakpa ngamlabadi leibak asisu ahongba ma purakpa ngamgani. Lengaki chawkhat thorangi senpham kadaida thadakhibage haibasi RTI thaduna miyam punna khangminaduna chawkhat thorangi thabakta mangjil thabana chawkhatpa ngamgani haiki. Aroibada Paobilai news reader gi video bu yengbiriba khudingmak puthagatchari.